Kangpopi district laiba gas agency amana ningthemsa karongda niamgi wangmada gas yolambadagi KFN PD gi staff amadi singjami police ki kangbu amana fagatkhre ngasi gi drive adu ayuki pung 9 lom tabadagi Haubaduna Chathaba Hokibani, Lamphal Police Station की पुलिस पर्सनल सिंह अमदी KFN PD की स्टाफ सिंह पुन्ना लांगोल तरुंगदा अहानबा ड्राइव चथखी ड्राइव अदु लाकपगी पाव फंगबदगी मफम अदुदा गैस पुदुना लाकपा गाड़ी अदु मांगजौनना चटखिबदगी मफम अदुदगी गैस अमता फागतपा ngamkhide tungda singjamai police ka loinana ningthemsa karongda leiba yum amada drive chathabada niamgi wangmada leiramba chakthong gas chamaga taramari fagatpa ngamkhibani Kangpopi district leigadaba dealer amagi ming sizinaduna dumping document yauda Niamgi wangmada consumer singda yolam khibani ngasi chathakiba drive aduga mari lainana KFN PD gi OSG Paul Haubam Bovina red chathabada fagalaba chakthong gas sing asi department ki maikaidigi seal tawsilaba matung kari action logani haibadu khanaragani Niamgi wangmada chakthong gas sing yoliba si tobiganu KFN PD staff amadi police ka loinana makhata na red chathakigani loinana dealer sing asu lamdam asigi miyam ki chakthong matpi ganu haiki Ningthemsa karongda swaina khoi gas myam ji ubire si myam singe tawraga moina lek ta loina thadok tana leramne si mathangda amona tawbidana koina gas agency tawbiriba singda koina warning oina piraga hojik kano gas cylinder singa se koina jaga amada pusallakanda sil tawraga thamjaramani adugi makha taba koina moigi agency siga kari action logadage habdo koi director ga tana jawa tunda koina makha taba action na lawjagani ado moi ngasi degi dia koina gas cylinder singa se koina loina sil tawraga thamjaramani aduga moi hojik agency su apai negotiation lak tribo ki moi gas amata distribute tawba ya giroi haina ko thamjari thank you